ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯥꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯆꯦꯡ ꯃꯩꯇꯩ꯫ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯊꯥꯏ ꯊꯥꯏꯅ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯂꯩꯕꯥꯛ ꯑꯃꯒꯤ ꯈꯨꯡꯒꯪ ꯑꯃꯗ ꯌꯥꯝꯂꯕ ꯅꯨꯄꯤ ꯑꯉꯥꯡ ꯃꯌꯥꯝ ꯑꯃꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯆꯦꯟꯅꯔꯝꯃꯤ꯫ ꯃꯤꯔꯝꯗꯒꯤ ꯂꯥꯛꯄ ꯅꯨꯄꯥ ꯑꯅꯤ ꯑꯃꯅ ꯏꯄꯥ ꯄꯥꯈꯠꯅ, "ꯀꯔꯤꯒꯤꯅꯣ ꯅꯨꯄꯤ ꯑꯉꯥꯡ ꯃꯌꯥꯝꯁꯤꯅ ꯄꯥꯏ ꯄꯥꯏꯒꯩ ꯆꯦꯟꯅꯔꯤꯁꯤꯕꯣ? ꯑꯩꯈꯣꯏꯅꯤꯁꯨ ꯃꯣꯏ ꯃꯌꯥꯝ ꯃꯔꯛꯁꯤꯗ ꯆꯦꯜꯍꯧꯁꯤ꯫ ꯆꯦꯜꯂꯁꯤ ꯃꯔꯨꯞ, ꯂꯝ ꯀꯣꯏꯕ ꯂꯥꯛꯄ꯭ꯔꯕꯨ ꯊꯋꯥꯏ ꯃꯥꯡꯂꯛꯇꯣꯛꯀꯅꯤ꯫ ꯑꯗꯣ ꯑꯩꯈꯣꯏꯅ ꯆꯦꯜꯂꯤꯁꯤ ꯀꯩꯒꯤꯅꯣ? ꯃꯌꯥꯝ ꯆꯦꯟꯅꯔꯤꯁꯤꯗꯤ ꯑꯗꯨ ꯆꯦꯜꯂꯤꯕꯅꯤ꯫ ꯃꯔꯝꯁꯨ ꯈꯪꯗ ꯆꯦꯜꯂꯤꯕ? ꯃꯔꯝꯗꯨꯗꯤ ꯀꯣꯟꯅ ꯈꯪꯂꯁꯨ ꯌꯥꯏ, ꯀꯅꯥ ꯈꯪꯅꯤ? ꯁꯥ ꯀꯩꯅ ꯇꯥꯟꯅꯔꯤꯔ ꯅꯠꯇ꯭ꯔꯒ ꯂꯥꯟ ꯂꯥꯛꯏꯔꯁꯨ ꯈꯪꯁꯨ ꯈꯪꯗꯅ, ꯑꯗꯨꯅ ꯆꯦꯜꯍꯧꯕꯅ ꯐꯠꯇ꯭ꯔꯣ? ꯒ꯭ꯌꯥꯟꯒ ꯇꯥꯗ꯭ꯔꯦꯗ, ꯆꯦꯟꯅꯔꯤꯕ ꯃꯤꯁꯤꯡꯁꯤꯗꯤ ꯍꯔꯥꯎ ꯍꯔꯥꯎ ꯂꯣꯏ ꯆꯦꯟꯅꯩ, ꯄꯥꯈꯠꯂꯒ ꯆꯦꯜꯂꯤꯁꯤ ꯏꯕꯥꯅꯤ ꯈꯛꯇꯅꯤ꯫ ꯍꯣꯏꯅꯦ, ꯑꯗꯨꯁꯨ ꯆꯨꯝꯃꯤꯅꯦ꯫ ꯑꯩ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯗ ꯑꯝꯇ ꯍꯪꯒꯦ꯫ ꯏꯆꯦ, ꯑꯣ ꯏꯆꯦ, ꯃꯌꯥꯝꯅ ꯆꯦꯟꯅꯔꯤꯁꯤꯕꯨ ꯀꯔꯥꯏꯗꯅꯣ? ꯀꯔꯤꯒꯤꯅꯣ? ꯅꯣꯏ ꯑꯅꯤꯒꯤꯗꯣ ꯑꯩꯉꯣꯟꯗ ꯎꯁꯤꯠꯇ꯭ꯔꯤꯔꯣ? ꯍꯥ? ꯅꯃꯥꯏꯗꯣ ꯈꯨꯄꯥꯡ ꯊꯥꯖꯤꯜꯂꯧꯔꯣ? ꯑꯩꯉꯣꯟꯗ ꯏꯆꯦ ꯀꯥꯏꯅ ꯑꯩꯕꯨ ꯌꯥꯝ ꯂꯤꯔꯕ ꯂꯩꯁꯥꯕꯤꯗꯧꯅ, ꯆꯍꯤꯗꯕꯨ 90ꯒꯤ ꯃꯌꯥ ꯑꯣꯏꯕꯩ ꯋꯥꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯁꯨꯅꯦ, ꯑꯩꯁꯦ ꯑꯩꯈꯣꯏ ꯄꯥꯕꯅ ꯑꯩꯉꯣꯟꯗꯒꯤ ꯍꯜꯂꯤꯕꯅꯤ, ꯆꯍꯤ 10ꯗ ꯍꯜꯂꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯗꯤ ꯕꯦꯔꯥꯅꯤꯍꯦ, ꯏꯆꯦ ꯀꯧꯕꯗꯕꯨ ꯁꯨꯝ ꯁꯥꯎꯔꯤꯁꯤꯕꯣ? ꯏꯃꯥ ꯀꯥꯏꯅ ꯀꯧꯔꯝꯃꯗꯤ ꯏꯕꯥꯅꯤ ꯑꯗꯨꯝ ꯂꯣꯏꯕꯩ ꯃꯑꯣꯡꯅꯤꯅꯦ꯫ ꯑꯁꯤꯗ ꯑꯃꯨꯛ ꯍꯪꯁꯤ꯫ ꯍꯟꯗꯛꯀꯤꯁꯤꯗꯤ ꯏꯆꯦ ꯀꯧꯔꯣꯏꯒꯦ, ꯏꯆꯟ ꯍꯥꯏꯅ ꯍꯦꯛꯇ ꯀꯧꯔꯒꯦ, ꯅꯠꯇ꯭ꯔꯗꯤ ꯑꯃꯨꯛ ꯁꯥꯎꯔꯛꯀꯅꯤꯕ꯫ ꯏꯆꯟ ꯍꯥꯏꯅ ꯀꯧꯀꯣ꯫ ꯍꯣꯏ ꯍꯣꯏ, ꯏꯆꯟ, ꯏꯆꯟ, ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪ ꯆꯦꯜꯂꯤꯁꯤꯕꯨ ꯀꯥꯏꯗꯅꯣ? ꯏꯆꯟ, ꯇꯥꯕ꯭ꯔꯣ? ꯏ, ꯀꯔꯤ? ꯑꯩꯉꯣꯟꯗ ꯏꯆꯟ ꯀꯥꯏꯅ? ꯑꯉꯥꯡ 3 ꯌꯥꯎꯔꯕ ꯏꯆꯥ 3 ꯁꯨꯔꯕ ꯑꯩꯉꯣꯟꯗꯕꯨ ꯏꯆꯟ ꯀꯥꯏꯅ? ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯛꯀꯅꯤꯀꯣ꯫ ꯀꯅꯥꯝꯇꯗ ꯍꯪꯂꯔꯣꯏꯁꯤꯗ꯫ ꯃꯤ ꯃꯌꯥꯝ ꯑꯃ ꯌꯦꯡꯅꯩꯁꯦ ꯑꯁꯤ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯑꯁꯤꯒꯤꯅꯤ ꯃꯣꯏ ꯆꯦꯟꯅꯩꯁꯦ ꯈꯪꯉꯦ꯫ ꯂꯥꯛꯑꯣ, ꯏꯕꯥꯅꯤꯁꯨ ꯌꯦꯡꯁꯤ ꯂꯥꯛꯑꯣ꯫ ꯃꯤꯁꯤꯡꯁꯦ ꯖꯒꯣꯏ ꯂꯣꯏꯅ ꯁꯥꯟꯅꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ? ꯌꯦꯡꯉꯨꯅꯦ, ꯑꯔꯥꯛ ꯑꯔꯥꯛꯄ ꯃꯤꯁꯤꯡꯁꯦ, ꯑꯍꯜ ꯑꯣꯏꯒꯦꯔꯥ ꯑꯉꯥꯡ ꯑꯣꯏꯒꯦꯔꯥ, ꯖꯒꯣꯏ ꯂꯣꯏ ꯁꯥꯟꯅꯩꯅꯦ꯫ ꯑꯗꯨꯒ ꯃꯌꯥꯝꯁꯤꯒꯤ ꯃꯌꯥꯏꯗ ꯃꯁꯛ ꯃꯇꯧ ꯐꯖꯈ꯭ꯔꯕꯤ ꯅꯨꯄꯤ ꯑꯃ ꯖꯒꯣꯏ ꯁꯥꯔꯤꯁꯤꯅ ꯀꯅꯥ ꯑꯣꯏꯔꯖꯥꯠꯅꯣ? ꯑꯗꯨ ꯑꯗꯥ ꯈꯪꯗꯦ, ꯑꯩꯁꯨ ꯃꯥꯒꯤ ꯖꯒꯣꯏꯁꯦ ꯌꯦꯡꯂꯨꯕꯗꯒꯤ ꯑꯩ ꯖꯒꯣꯏ ꯁꯥꯅꯤꯡꯉꯦ꯫ ꯁꯥꯗꯣꯛꯀꯦꯗ ꯖꯒꯣꯏ? ꯍꯣꯏꯅꯦ, ꯑꯩꯁꯨ ꯖꯒꯣꯏ ꯁꯥꯅꯤꯡꯕ ꯐꯥꯎꯔꯛꯏꯅꯦ꯫ ꯑꯁ, ꯋꯥꯈꯜꯒꯁꯦ ꯈꯨꯅꯨꯡꯉꯥꯏ ꯑꯃꯅꯤꯀꯣ ꯖꯒꯣꯏ ꯁꯥꯕꯁꯦ꯫ ꯅꯨꯄꯤ ꯑꯃꯅ, "ꯅꯣꯏ ꯑꯅꯤꯅ ꯖꯒꯣꯏ ꯁꯥꯕꯁꯤꯗꯤ ꯍꯪꯉꯣꯏꯅ ꯐꯨꯔꯤ ꯈꯣꯠꯄ ꯃꯥꯜꯂꯤ." ꯃꯅꯤꯡ ꯃꯟꯖꯧꯅ, ꯑꯩ ꯏꯁꯥꯒꯤ ꯋꯥꯈꯜ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯔꯒ ꯂꯣꯏꯔꯦ꯫ ꯑꯗꯣ ꯀꯅꯥꯅꯣ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯂꯩꯁꯥꯕꯤ ꯑꯃ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯒꯤ ꯃꯌꯥꯏꯗ ꯖꯒꯣꯏ ꯁꯥꯔꯤꯁꯤꯕꯣ? ꯅꯣꯏ ꯑꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯨꯄꯤꯁꯦ ꯈꯪꯗ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯁꯦ? ꯑꯁ, ꯂꯣꯏꯔꯦ꯫ ꯑꯁꯤꯅꯤꯅꯦ ꯖꯒꯣꯏ ꯁꯥꯕꯤ ꯂꯩꯕꯥꯛ ꯂꯩꯅ ꯍꯥꯏꯅꯔꯤꯁꯦ꯫ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯕꯥꯛ ꯂꯩꯒꯤ ꯐꯖꯕ ꯃꯁꯛ ꯃꯇꯧ, ꯃꯥꯒꯤ ꯖꯒꯣꯏꯗꯅꯦ ꯈꯪꯗꯕ ꯃꯤ ꯑꯃꯠꯇ ꯍꯦꯛ ꯂꯩꯔꯝꯃꯣꯏ꯫ ꯑꯗꯨꯒ ꯅꯣꯏꯅ ꯍꯧꯖꯤꯛ ꯐꯥꯎ ꯈꯪꯂꯝꯗ꯭ꯔꯤꯕ? ꯑꯩꯈꯣꯏ ꯑꯅꯤꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤ ꯅꯠꯇꯦ, ꯃꯤꯔꯩꯕꯥꯛꯇꯒꯤ ꯂꯥꯛꯄ ꯂꯝ ꯀꯣꯏꯕꯅꯤ꯫ ꯑꯗꯣ ꯉꯁꯤꯗꯒꯤ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯂꯩꯕꯥꯛ ꯂꯩꯁꯦ ꯈꯪꯂꯅꯤ꯫ ꯑꯗꯣ ꯅꯕꯥꯅꯤ ꯖꯒꯣꯏ ꯁꯥꯔꯛꯀꯅꯨ꯫ ꯅꯣꯏꯅꯤꯒꯤ ꯖꯒꯣꯏ ꯌꯦꯡꯉꯨꯕꯗꯒꯤ ꯑꯩꯒꯤ ꯖꯒꯣꯏ ꯀꯥꯎꯈ꯭ꯔꯦ꯫ ꯍꯥ? ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯖꯒꯣꯏ ꯂꯣꯏꯗꯨꯅ ꯃꯤꯁꯤꯡꯗꯨ ꯃꯥꯒꯤ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ꯫ ꯅꯨꯄꯥ ꯑꯅꯤꯗꯨꯁꯨ ꯆꯠꯈ꯭ꯔꯦ꯫ ꯂꯩꯕꯥꯛ ꯂꯩꯁꯨ ꯃꯐꯤ ꯃꯔꯣꯟ ꯌꯣꯝꯗꯨꯅ ꯃꯥꯒꯤ ꯈꯣꯡꯂꯣꯏꯁꯤꯡꯗꯨꯒ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯂꯩꯕꯥꯛ ꯂꯩꯅ ꯃꯌꯨꯝ ꯍꯦꯛ ꯌꯧꯔꯛꯄꯒ ꯃꯥꯒꯤ ꯃꯌꯨꯝꯒꯤ ꯁꯨꯃꯥꯡꯗꯨꯗ ꯂꯥꯟꯃꯤ ꯈꯔ ꯂꯩꯔꯝꯃꯤ꯫ ꯂꯩꯕꯥꯛ ꯂꯩ, ꯅꯪ ꯐꯪꯅꯕ ꯇꯥꯟꯅꯕꯁꯦ ꯌꯥꯝꯅ ꯋꯥꯏꯀꯣ꯫ ꯉꯁꯤꯅ ꯃꯐꯝ ꯑꯃꯗ, ꯍꯌꯦꯡꯅ ꯃꯐꯝ ꯑꯃꯗ, ꯃꯐꯝ ꯑꯃꯗꯒꯤ ꯃꯐꯝ ꯑꯃꯗ, ꯑꯃꯗꯒꯤ ꯑꯃꯨꯛ ꯍꯦꯛꯇ ꯃꯐꯝ ꯑꯃꯗ꯫ ꯅꯪꯅ ꯌꯧꯗꯕ ꯃꯐꯝꯁꯤ ꯑꯝꯇ ꯂꯩꯇꯦ꯫ ꯅꯪꯅ ꯌꯧꯗꯕ ꯃꯐꯝ ꯑꯃꯈꯛꯇꯪ ꯍꯥꯏꯔꯒꯗꯤ ꯏꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯁꯦ ꯁꯤ ꯈꯛꯇꯅꯤ꯫ ꯑꯗꯨꯒ ꯅꯪꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯑꯃꯅ, ꯅꯪꯅ ꯐꯅ ꯁꯤꯟ ꯊꯨꯡꯅ ꯆꯠꯂꯕꯁꯨ ꯌꯨꯝꯗꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯗꯨꯝ ꯍꯜꯂꯛꯄꯤꯁꯤ꯫ ꯂꯥꯟꯃꯤ ꯑꯃꯅ ꯑꯃꯨꯛ, ꯃꯌꯨꯝ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯅꯨꯄꯤꯅꯤꯅꯦ, ꯑꯗꯨꯒ ꯌꯨꯝꯁꯤꯗꯤ ꯄꯤꯛꯇ꯭ꯔꯨ ꯍꯦꯛ ꯄꯤꯛꯂꯗꯅ, ꯁꯤꯗ ꯅꯪ ꯅꯊꯟꯗ ꯂꯩꯔꯤꯁꯤꯕꯨ ꯀꯤꯗ꯭ꯔꯣ ꯂꯩꯕꯥꯛ ꯂꯩ ꯅꯪꯕꯣ? ꯅꯣꯏꯅ ꯑꯩꯒꯤ ꯌꯨꯝꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯂꯥꯛꯏꯁꯦ ꯅꯣꯏꯕꯨ ꯏꯀꯥꯏꯕꯒ ꯑꯝꯇ ꯈꯪꯗ꯭ꯔꯕꯣ? ꯏꯀꯥꯏꯕꯗꯤ ꯈꯪꯉꯤ, ꯏꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯑꯣꯏꯕꯒꯤ ꯂꯥꯛꯄꯩ ꯋꯥꯅꯤ꯫
ꯑꯩꯈꯣꯏꯅ ꯉꯁꯤ ꯂꯥꯛꯏꯁꯤꯁꯨ ꯅꯪ ꯀꯧꯕ ꯂꯥꯛꯂꯤꯕꯅꯤ ꯑꯗꯨꯅ ꯆꯠꯁꯤꯜꯂꯥꯎ ꯉꯁꯤꯗꯤ ꯅꯪ ꯌꯥꯗꯕ ꯇꯧꯒꯅꯨꯀꯣ ꯀꯔꯤꯒꯤ ꯆꯠꯇꯣꯏꯕ ꯑꯩꯅ ꯀꯣꯅꯨꯡꯗ ꯂꯥꯛꯄ ꯄꯥꯝꯂꯕꯗꯤ ꯅꯣꯏꯒꯤ ꯏꯅꯤꯡꯊꯧꯗꯨꯗ ꯍꯥꯏꯌꯣ ꯑꯩꯒꯤ ꯏꯃꯥꯗꯣ ꯄꯤꯌꯣ ꯑꯩꯒꯤ ꯏꯃꯥꯗꯣ ꯄꯤꯕ ꯉꯝꯂꯕꯗꯤ ꯅꯣꯏꯅ ꯀꯧꯗ꯭ꯔꯕꯁꯨ ꯑꯩ ꯏꯁꯥꯅ ꯈꯪꯅ ꯀꯣꯅꯨꯡꯗ ꯂꯥꯛꯀꯦ ꯑꯃꯨꯛ ꯍꯧꯔꯛꯏꯗꯤ ꯃꯃꯥ ꯄꯤꯌꯣꯅ ꯅꯠꯇꯦ ꯁꯤꯈ꯭ꯔꯕꯤ ꯃꯃꯥꯗꯨꯕꯨ ꯀꯗꯥꯏꯗꯒꯤ ꯑꯃꯨꯛ ꯂꯧꯔꯛꯄꯤꯗꯣꯏꯅꯣꯃꯤ ꯍꯩ ꯂꯩꯕꯥꯛ ꯂꯩ ꯅꯪ ꯏꯅꯤꯡꯊꯧꯅ ꯄꯥꯝꯕꯒꯤꯅꯦ ꯇꯨꯃꯤꯟꯅ ꯂꯩꯕꯤꯔꯕꯅꯤꯀꯣ ꯏꯅꯤꯡꯊꯧꯅ ꯄꯥꯝꯗ꯭ꯔꯦ ꯈꯤꯔꯦ ꯅꯣꯏ ꯊꯣꯛꯇꯧꯔꯣ ꯀꯥꯏꯅ ꯍꯥꯏꯔꯛꯑꯗꯤ ꯃꯤꯀꯨꯞꯇꯅꯦ ꯊꯥꯡꯁꯥꯡꯁꯤꯅ ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯍꯥꯠꯄꯗꯨꯝꯅ ꯑꯩꯕꯨꯁꯨ ꯍꯥꯠꯄꯤꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯁꯤ ꯍꯥꯠꯂꯣ ꯍꯥꯏꯕꯅꯦ ꯅꯣꯏꯅ ꯁꯤꯖꯤꯟꯅꯅꯤꯡꯕ ꯃꯇꯝꯗ ꯑꯗꯨꯃꯛ ꯁꯤꯖꯤꯟꯅꯕ ꯁꯤꯖꯤꯟꯅꯅꯤꯡꯗ꯭ꯔꯦ ꯍꯥꯏꯔꯒ ꯍꯦꯛꯇ ꯍꯥꯠꯇꯣꯛꯄꯤ ꯃꯥꯡꯍꯟꯕꯤꯗꯣ ꯃꯗꯨꯔꯣ ꯂꯩꯕꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧ ꯑꯃꯒꯤ ꯂꯤꯆꯠ ꯆꯍꯤꯅ ꯁꯤꯔꯝꯗꯥꯏ ꯌꯧꯔꯕ ꯃꯆꯥꯗꯤ ꯂꯥꯏꯔꯗꯅ ꯃꯁꯨ ꯂꯩꯔꯕ ꯐꯥꯎꯕꯗ ꯑꯗꯨ ꯐꯠꯇꯕ ꯂꯤꯆꯠ ꯃꯥꯕꯨ ꯏꯅꯤꯡꯊꯧꯅꯤ ꯍꯥꯏꯅꯤꯡꯗꯦ ꯑꯩ ꯃꯥꯕꯨ ꯇꯨꯀꯠꯆꯩ ꯂꯥꯟꯃꯤꯁꯤꯡꯗꯨꯅ ꯑꯗꯨꯗꯤ ꯑꯩꯈꯣꯏꯗ ꯍꯥꯏꯔ ꯀꯩꯁꯨ ꯀꯥꯟꯅꯔꯣꯏꯅꯦ ꯍꯥꯏꯒꯦꯒ ꯏꯅꯤꯡꯊꯧ ꯃꯁꯥꯗ ꯍꯥꯏꯔꯨ ꯂꯥꯎꯅꯦ ꯂꯥꯛꯑꯣ ꯀꯣꯅꯨꯡꯗ ꯆꯠꯂꯁꯤ ꯏꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯅꯤ ꯍꯟꯗꯛ ꯃꯔꯛ ꯏꯅꯤꯡꯊꯧꯗꯣ ꯇꯨꯝꯕ ꯆꯥꯕ ꯏꯌꯥ ꯌꯥꯗꯦ ꯑꯗꯨꯅ ꯅꯪꯒꯤ ꯖꯒꯣꯏ ꯌꯦꯡꯂꯒ ꯄꯣꯊꯥꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏ ꯂꯥꯛꯑꯣ ꯁꯦ ꯁꯒꯣꯜꯁꯤꯗ ꯀꯥꯈꯠꯂꯣ ꯏꯍꯦ ꯀꯥꯈꯠꯂꯣꯅꯦ ꯏꯃꯥꯏ ꯀꯥꯏꯗꯒꯤ ꯊꯥꯎꯅꯣ ꯃꯥ ꯆꯠꯇꯣꯔꯤꯁꯤꯅ ꯉꯝꯂꯕꯗꯤ ꯑꯩꯕꯨ ꯐꯥꯔꯨ ꯂꯥꯛꯑꯣ ꯅꯣꯏ ꯍꯥꯠꯄ ꯉꯝꯗ꯭ꯔꯕꯁꯨ ꯏꯁꯥ ꯏꯊꯟꯇ ꯊꯥꯡꯁꯤꯡ ꯊꯤꯜꯂꯒ ꯁꯤꯖꯒꯅꯤ ꯂꯥꯟꯃꯤ ꯑꯃꯅ ꯏꯅꯤꯡꯊꯧꯅ ꯍꯥꯏꯕꯗꯨ ꯂꯩꯕꯥꯛ ꯂꯩ ꯁꯤꯕꯗꯤ ꯂꯥꯏꯔꯗꯅ ꯃꯥꯒꯤ ꯃꯁꯥꯗ ꯁꯝꯅꯥ ꯑꯃ ꯐꯥꯎꯕ ꯀꯦꯟꯕ ꯁꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯕꯅꯤꯀꯣ ꯑꯃꯅ ꯑꯃꯨꯛ ꯂꯩꯕꯥꯛ ꯂꯩꯅ ꯏꯅꯤꯡꯊꯧꯒꯤ ꯑꯔꯣꯏꯕ ꯅꯨꯄꯤꯅ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯂꯩꯕꯥꯛ ꯂꯩꯗ ꯀꯩꯝ ꯇꯧꯕ ꯌꯥꯔꯣꯏꯀꯣ ꯑꯗꯨꯗꯤ ꯏꯅꯤꯡꯊꯧꯒꯤ ꯅꯨꯄꯤꯁꯦ 50 ꯁꯨꯔꯝꯂꯅꯤꯅꯦ ꯂꯩꯕꯥꯛ ꯂꯩ ꯊꯥꯔꯒ ꯀꯣꯅꯨꯡꯗꯅ 14 ꯂꯩꯔꯤꯕ ꯑꯗꯨꯒ ꯀꯣꯅꯨꯡꯗ ꯄꯨꯔꯛꯇꯕ ꯅꯨꯄꯤꯗꯤ ꯌꯥꯝꯂꯕꯅꯤꯍꯦ ꯅꯠꯇꯦ ꯏꯅꯤꯡꯊꯧꯗꯨꯕꯨ ꯂꯩꯕꯥꯛ ꯂꯩꯁꯦ ꯀꯣꯅꯨꯡꯗ ꯊꯝꯅꯕ꯭ꯔꯣ ꯅꯠꯇ꯭ꯔꯒ ꯃꯃꯥꯗꯧꯅ ꯍꯣꯏ ꯐꯔꯦꯁꯦ ꯑꯃꯕꯨ ꯑꯣꯏꯔꯦ ꯑꯩꯈꯣꯏꯗꯤ ꯂꯥꯟꯃꯤꯅꯤ ꯏꯅꯤꯡꯊꯧꯒꯤ ꯑꯔꯦꯝ ꯑꯄꯥ ꯈꯔ ꯆꯥꯖꯔꯒ ꯑꯗꯨꯛ ꯍꯤꯡꯖꯔꯤꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯀꯣꯅꯨꯡꯗ ꯑꯃꯨꯛ ꯍꯜꯂꯁꯤ ꯑꯗꯨꯒ ꯏꯅꯤꯡꯊꯧꯗ ꯑꯃꯨꯛ ꯍꯥꯏꯔꯨꯔꯁꯤ ꯍꯣꯏ ꯍꯜꯂꯁꯤ ꯂꯩꯕꯥꯛ ꯂꯩ ꯅꯪ ꯏꯅꯤꯡꯊꯧ ꯂꯥꯛꯑꯗꯤꯀꯣ ꯍꯥꯏꯕꯤꯗꯦ ꯍꯥꯏꯅꯤꯍꯦ ꯅꯪ ꯅꯤꯡꯊꯧꯗ ꯅꯠꯇꯦ ꯂꯥꯏ ꯂꯥꯛꯂꯕꯁꯨ ꯑꯩꯕꯨ ꯈꯨꯗꯨꯝ ꯆꯟꯕ ꯍꯥꯏꯕꯗꯨꯗꯤ ꯅꯃꯪꯗ ꯐꯥꯎꯕ ꯃꯪꯂꯨꯅꯨꯍꯦ ꯑꯗꯨꯏ ꯃꯪꯗꯨꯗꯤ ꯑꯩꯈꯣꯏꯗꯤ ꯃꯪꯂꯣꯏꯍꯦ ꯅꯤꯡꯊꯧꯅ ꯃꯪꯗꯧ ꯃꯪꯅꯤ ꯃꯥꯅ ꯑꯁꯨꯛ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅ ꯂꯩꯔꯕ ꯐꯥꯎꯕ ꯃꯥꯒꯤ ꯃꯌꯨꯝ ꯑꯇꯦꯛꯄꯁꯤꯗ ꯑꯗꯨꯝ ꯍꯟꯖꯤꯜꯂꯛꯏꯁꯤꯕꯨ ꯃꯥꯕꯨ ꯑꯩꯈꯣꯏꯅ ꯅꯣꯡꯃꯗꯤ ꯐꯥꯅꯤ ꯄꯨꯅꯤ ꯍꯥꯏꯕꯁꯦ ꯀꯩꯝꯇ ꯈꯪꯗꯕ ꯖꯥꯠꯂꯣ ꯁꯣꯅꯣ ꯁꯨꯕꯤꯅꯤꯗ ꯃꯌꯨꯝꯁꯦ ꯃꯃꯥꯒ ꯃꯄꯥꯒꯅ ꯅꯨꯡꯁꯤꯅ ꯊꯝꯕꯤꯔꯝꯕ ꯌꯨꯝꯅꯤ ꯏꯪꯈꯣꯜꯅꯤ ꯁꯤꯔꯕꯁꯨ ꯃꯃꯥ ꯃꯄꯥꯒꯤ ꯏꯪꯈꯣꯜꯁꯤꯗ ꯁꯤꯒꯅꯤꯅ ꯅꯤꯡꯉꯥꯏ ꯇꯧꯔꯒ ꯂꯩꯕ ꯅꯨꯄꯤꯅꯤ ꯋꯥꯅꯤ ꯑꯃꯅ ꯑꯃꯨꯛ ꯃꯃꯥ ꯃꯄꯥꯕꯨ ꯌꯥꯝꯅ ꯅꯤꯡꯖꯕ ꯅꯨꯡꯁꯤꯖꯕ ꯅꯨꯄꯤꯅꯤꯗ ꯑꯩꯈꯣꯏꯒꯨꯝꯕ ꯅꯠꯇꯦꯗ ꯑꯗꯨꯒ ꯉꯁꯤ ꯃꯥꯅ ꯃꯤꯇ꯭ꯔꯪ ꯑꯃꯒꯨꯝꯅ ꯍꯩꯔꯤꯕ ꯖꯒꯣꯏꯁꯤꯁꯨ ꯃꯃꯥꯅ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯇꯝꯕꯤꯔꯝꯕ ꯖꯒꯣꯏꯅꯤ ꯃꯃꯥꯗꯨꯗꯤ ꯈꯨꯏ ꯆꯥꯗꯦ ꯃꯁꯛ ꯈꯨꯐꯖꯕꯅꯤ ꯂꯥꯟꯃꯤ ꯑꯇꯩꯗꯨꯅ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯈꯪꯉꯤꯗ ꯑꯃꯅ ꯑꯃꯨꯛ ꯑꯩꯗꯤ ꯃꯃꯥ ꯃꯄꯥꯒꯤ ꯋꯥꯔꯤꯁꯤꯃ ꯁꯨꯈꯪ ꯈꯪꯗ꯭ꯔꯦ ꯑꯇꯩꯗꯨꯅ ꯅꯪꯗꯤ ꯉꯔꯥꯡ ꯅꯍꯥꯟꯗ ꯂꯥꯟꯃꯤ ꯑꯣꯏꯔꯛꯂꯒ ꯀꯥꯏꯗꯩ ꯈꯪꯗꯣꯏꯅꯣ ꯂꯩꯕꯥꯛ ꯂꯩꯒꯤ ꯃꯃꯥꯗꯣ ꯖꯒꯣꯏ ꯌꯥꯝꯅ ꯍꯩ ꯃꯄꯥꯗꯨꯅ ꯃꯃꯥꯒꯤ ꯄꯨꯡ ꯌꯩꯕꯅꯤ ꯃꯣꯏ ꯑꯅꯤꯁꯦ ꯏꯅꯤꯡꯊꯧꯅ ꯀꯧꯔꯒ ꯀꯣꯅꯨꯡꯗ ꯖꯒꯣꯏ ꯏꯁꯩꯁꯦ ꯁꯨꯝ ꯇꯧꯍꯟꯕꯅꯤꯗꯅ ꯃꯇꯝꯗꯨꯗ ꯂꯩꯕꯥꯛ ꯂꯩꯗꯤ ꯄꯤꯛꯏ ꯑꯗꯨꯅ ꯃꯕꯣꯛ ꯃꯄꯨꯒ ꯌꯨꯝꯗ ꯂꯩꯔꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯤ ꯃꯈꯥꯗꯨꯅ ꯑꯩ ꯑꯃꯨꯛ ꯍꯥꯏꯒꯦ ꯂꯩꯕꯥꯛ ꯂꯩꯒꯤ ꯃꯃꯥꯒ ꯃꯄꯥꯒꯗꯣ ꯏꯅꯤꯡꯊꯧꯅ ꯀꯣꯅꯨꯡꯗ ꯁꯨꯝ ꯇꯣꯏꯅ ꯖꯒꯣꯏ ꯁꯥꯕꯒꯤ ꯀꯧꯔꯝꯕꯗꯒꯤ ꯏꯅꯤꯡꯊꯧꯅ ꯃꯃꯥꯗꯣ ꯄꯥꯝꯈꯠꯂꯛꯑꯕ ꯑꯃꯗꯨꯅ ꯑꯁꯦꯡꯀꯤꯔꯣ ꯍꯥꯏꯁꯦ ꯋꯥꯔꯤ ꯂꯣꯏꯐꯥꯎ ꯇꯥꯈꯣꯅꯦ ꯑꯗꯨꯗ ꯃꯄꯥꯗꯨꯅ ꯈꯪꯂꯛꯄꯗꯒꯤ ꯃꯃꯥꯗꯣ ꯀꯣꯅꯨꯡꯗ ꯆꯠꯄꯁꯦ ꯍꯦꯛꯇ ꯊꯤꯡꯕꯅꯦꯃꯦ ꯑꯗꯨꯕꯨ ꯏꯅꯤꯡꯊꯧꯒꯤ ꯈꯗ꯭ꯔꯛ ꯍꯥꯏꯔꯗꯅ ꯃꯃꯥꯒ ꯃꯄꯥꯒꯗꯣ ꯊꯦꯝ ꯅꯧꯗꯨꯅ ꯄꯨꯈ꯭ꯔꯒ ꯃꯄꯥꯗꯣ ꯍꯥꯠꯇꯣꯛꯄꯤꯅꯦꯃꯦ ꯑꯗꯨꯒ ꯃꯃꯥꯗꯨꯅ ꯏꯅꯤꯡꯊꯧꯒꯤ ꯅꯨꯄꯤ ꯑꯣꯏꯔꯦꯗꯅ ꯑꯗꯣ ꯆꯌꯣꯜ ꯐꯥꯗꯦ ꯃꯃꯥꯗꯣ ꯃꯁꯥ ꯃꯊꯟꯇ ꯏꯅꯤꯡꯊꯧꯒꯤ ꯐꯃꯨꯡꯗ ꯊꯥꯡꯅ ꯊꯤꯟꯖꯤꯟꯖꯔꯒ ꯁꯤꯔꯒ ꯂꯩꯔꯝꯃꯤ ꯑꯁ
ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯗꯤ ꯑꯇꯩꯗꯨꯅ ꯅꯨꯡꯉꯥꯏꯇꯦꯗꯤ ꯍꯥꯏ ꯉꯁꯥꯏꯗꯤ ꯂꯩꯕꯥꯛ ꯂꯩ ꯂꯧꯕ ꯐꯥꯕ ꯆꯠꯄꯗꯗꯤ ꯅꯪꯅ ꯃꯥꯡ ꯊꯥꯏꯅꯦ ꯍꯥ ꯑꯗꯨꯗꯤ ꯑꯣ ꯑꯗꯨꯗꯤ ꯀꯔꯤ ꯅꯪꯁꯨ ꯑꯩꯈꯣꯏꯒꯨꯝꯕ ꯐꯠꯇ ꯄꯨꯛꯆꯦꯜ ꯆꯦꯟꯕ ꯑꯔꯦꯝ ꯑꯄꯥ ꯆꯥꯔꯤꯈꯩ ꯍꯔꯥꯎꯖꯕ ꯍꯥ ꯑꯩꯈꯣꯏꯒꯨꯝꯕ ꯂꯥꯟꯃꯤꯅꯤꯅꯦ ꯅꯪꯅ ꯅꯧꯅ ꯆꯪꯖꯔꯛꯄꯒꯤ ꯋꯥꯇꯅꯦꯕ ꯍꯥ ꯂꯥꯟꯃꯤꯁꯤꯡꯗꯨ ꯀꯣꯅꯨꯡꯗ ꯍꯦꯛ ꯌꯧꯕꯒ ꯋꯥꯔꯤ ꯄꯨꯝꯕ ꯅꯤꯡꯊꯧꯗ ꯇꯝꯂꯝꯃꯤ ꯌꯥꯔꯦ ꯅꯣꯏ ꯊꯣꯛꯈ꯭ꯔꯣ ꯑꯩꯅ ꯍꯦꯛ ꯆꯠꯂꯒ ꯂꯩꯕꯥꯛ ꯂꯩ ꯖꯒꯣꯏ ꯁꯥꯕꯤꯗꯣ ꯂꯧꯔꯨꯕ ꯍꯥꯏꯕꯗꯨ ꯀꯣꯅꯨꯡꯗ ꯂꯩꯔꯤꯕ ꯐꯝꯅꯥꯏꯕꯁꯤꯡ ꯑꯁꯤꯒꯤ ꯃꯃꯥꯡ ꯑꯩꯒꯤ ꯅꯨꯄꯤ ꯑꯇꯩꯁꯤꯡꯁꯤꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏ ꯐꯖꯗꯦ ꯍꯥꯏꯗꯅ ꯇꯧꯕꯅꯤꯅꯦ ꯑꯗꯨꯗ ꯅꯠꯇꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯤꯅꯁꯨ ꯑꯩꯁꯦ ꯅꯨꯡꯁꯤꯗꯕꯗ ꯂꯣꯏꯔꯅꯤ ꯑꯩꯅ ꯀꯣꯅꯨꯡꯗꯒꯤ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯍꯥꯠꯀꯗꯧꯒꯤ ꯂꯨꯝ ꯂꯩꯅꯔꯤꯕ ꯑꯩꯅꯗꯤ ꯁꯤꯅꯤꯡꯗ꯭ꯔꯤꯁꯦ ꯃꯣꯏꯅ ꯈꯪꯗꯕ ꯍꯣꯏ ꯆꯍꯤꯕꯨꯗꯤ 60 ꯁꯨꯔꯦꯀꯣ ꯆꯍꯤ 100ꯃꯨꯛꯇꯪ ꯂꯩꯁꯥꯕꯤ ꯑꯅꯧꯕꯤ ꯈꯔ ꯂꯧꯔꯒ ꯍꯤꯡꯖꯈꯤꯒꯦꯅ ꯑꯩꯅꯗꯤ ꯈꯟꯖꯕ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅꯗꯤ ꯌꯥꯗꯕ ꯁꯥꯎꯅꯤꯡꯕ ꯑꯣꯏꯕ ꯐꯔꯦꯁꯦ ꯑꯩꯗꯤ ꯂꯩꯕꯥꯛ ꯂꯩ ꯂꯧꯗꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯑꯗꯨꯅ ꯂꯩꯕꯥꯛ ꯂꯩ ꯀꯣꯅꯨꯡꯗ ꯄꯨꯔꯛꯄ ꯉꯝꯒꯗꯕ ꯃꯤ ꯑꯃꯇ ꯊꯤꯗꯕ ꯌꯥꯗꯦ ꯑꯗꯨꯁꯨ ꯀꯣꯅꯨꯡꯗ ꯂꯩꯕ ꯅꯠꯇꯕ ꯃꯤꯆꯝ ꯑꯃ ꯍꯩ ꯀꯅꯥ ꯂꯩ ꯂꯥꯟꯃꯤ ꯈꯔꯅ ꯏꯅꯤꯡꯊꯧ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ ꯅꯣꯏ ꯈꯔ ꯆꯠꯂꯒꯅꯦ ꯂꯩꯕꯥꯛ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯝꯕ ꯄꯪꯖꯕ ꯑꯗꯨꯒ ꯅꯨꯄꯤ ꯊꯦꯝꯕꯗꯤ ꯍꯩꯗꯧꯕ ꯅꯨꯄꯥ ꯄꯥꯈꯪ ꯑꯃ ꯊꯤꯔꯒ ꯄꯨꯔꯛꯎ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯅꯤ ꯑꯩꯒꯤ ꯊꯕꯛꯁꯦ ꯃꯥꯏ ꯄꯥꯛꯅ ꯇꯧꯕ ꯉꯝꯂꯕꯗꯤ ꯁꯅꯥ ꯂꯨꯄꯥ ꯌꯥꯝꯅ ꯐꯪꯒꯅꯤ ꯍꯥꯏꯌꯣ ꯑꯗꯨꯒꯅꯦ ꯃꯤ ꯀꯅꯥꯝꯇ ꯈꯪꯍꯟꯕ ꯌꯥꯗꯦ ꯅꯨꯃꯤꯗꯥꯡꯗ ꯄꯨꯔꯛꯀꯗꯕꯅꯤꯀꯣ ꯂꯥꯟꯃꯤꯁꯤꯡꯗꯨꯅ ꯍꯣꯏ ꯏꯅꯤꯡꯊꯧꯅ ꯍꯧꯖꯤꯛ ꯍꯥꯏꯕꯤꯔꯤꯕꯗꯨ ꯌꯥꯒꯗ꯭ꯔꯅꯦ ꯑꯄꯪꯕ ꯃꯤꯅꯕꯨ ꯅꯨꯄꯤ ꯀꯃꯥꯏꯅ ꯊꯦꯝꯕ ꯁꯨꯝꯕ ꯉꯝꯗꯣꯏꯅꯣꯅꯦ ꯃꯁꯤ ꯑꯣꯏꯔꯣꯏꯗ ꯏꯅꯤꯡꯊꯧ ꯂꯥꯟꯃꯤ ꯑꯃꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤꯗꯤ ꯏꯅꯤꯡꯊꯧꯅ ꯍꯥꯏꯕꯗꯨꯗ ꯇꯧꯕꯤꯔꯒ ꯂꯣꯏꯔꯦꯗ ꯂꯥꯟꯃꯤꯁꯤꯡꯗꯨꯅ ꯂꯩꯕꯥꯛ ꯑꯗꯨꯗ ꯈ꯭ꯋꯥꯏꯗꯒꯤ ꯄꯪꯕ ꯅꯨꯄꯤ ꯁꯨꯝꯕ ꯊꯦꯝꯕ ꯍꯩꯕ ꯅꯨꯄꯥ ꯄꯥꯈꯪ ꯑꯃ ꯆꯌꯣꯜ ꯑꯃ ꯆꯪꯅ ꯁꯨꯝ ꯊꯤꯔꯛꯄꯗ ꯑꯀꯣꯟꯕꯗ ꯈꯥꯒꯦꯝꯕ ꯀꯧꯕ ꯅꯨꯄꯤꯅ ꯌꯥꯝꯅ ꯉꯥꯎꯅꯕ ꯄꯥꯈꯪ ꯑꯃ ꯊꯦꯡꯅꯔꯝꯃꯤ ꯂꯥꯟꯃꯤ ꯑꯃꯅ ꯃꯔꯨꯞ ꯃꯌꯥꯝ ꯑꯥꯗꯒꯤ ꯅꯨꯄꯥꯁꯤ ꯎꯕ꯭ꯔꯥ ꯅꯨꯄꯤ ꯃꯌꯥꯝ ꯑꯃꯅ ꯑꯣꯝꯁꯤꯜꯂꯒ ꯂꯩꯔꯤꯕꯁꯦ ꯍꯣꯏꯅꯦ ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯅꯨꯄꯥꯁꯦ ꯅꯨꯄꯤ ꯁꯨꯝꯕ ꯉꯝꯕ ꯅꯨꯄꯥ ꯑꯣꯏꯗꯣꯏꯅꯤꯅꯦ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯄꯥꯝꯂꯤꯕ ꯅꯨꯄꯥꯁꯦ ꯐꯪꯂꯦꯅꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯌꯦꯡꯗꯣꯏꯁꯦ ꯅꯨꯄꯥꯁꯦ ꯈꯨꯡꯒꯪꯒꯤ ꯏꯆꯝ ꯆꯝꯖꯕ ꯑꯄꯪꯕ ꯅꯨꯄꯥꯔ ꯍꯥꯏꯕꯗꯣ ꯃꯗꯨ ꯌꯦꯡꯕ ꯇꯥꯔꯦꯅꯦ ꯌꯦꯡꯗ꯭ꯔꯁꯨ ꯌꯥꯔꯦ ꯀꯩꯅꯣ ꯅꯨꯄꯤ ꯃꯁꯛ ꯐꯖꯕꯤ ꯃꯌꯥꯝꯅ ꯄꯥꯝꯗꯨꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯕꯁꯤ ꯐꯥꯎꯕ ꯃꯥꯅ ꯌꯥꯗꯈꯩ ꯑꯁꯥꯎꯕꯒꯤ ꯃꯥꯏꯊꯣꯡ ꯎꯠꯂꯤꯕ ꯅꯨꯄꯥꯁꯦ ꯃꯉꯣꯟꯗꯒꯤ ꯍꯦꯟꯅ ꯄꯪꯕ ꯅꯨꯄꯥ ꯂꯩꯔꯝꯈꯤꯗ꯭ꯔꯣ ꯍꯥ ꯑꯩ ꯑꯣꯏꯔꯝꯃꯣ ꯈꯪꯒꯗꯧꯅꯤ ꯅꯪ ꯑꯣꯏꯔꯝꯂꯕꯗꯤ ꯈꯪꯒꯗꯧꯅꯤ ꯍꯥꯏꯔꯤꯁꯤ ꯅꯪ ꯌꯥꯝꯅ ꯁꯤꯡꯕ ꯅꯨꯄꯥꯅꯤ ꯍꯥꯏꯅꯤꯡꯉꯤꯔꯣ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯗꯨꯒꯤꯗꯃꯛꯇ ꯑꯃꯨꯛ ꯈꯠꯅꯗ ꯂꯩꯔꯒꯨꯝꯁꯤꯁꯦ ꯑꯥꯗꯒꯤ ꯅꯨꯄꯥꯁꯦ ꯁꯤꯡꯒꯦꯔꯥ ꯄꯪꯒꯦꯔꯥ ꯐꯥꯔꯒ ꯍꯦꯛꯇ ꯄꯨꯔꯁꯤ ꯑꯩꯈꯣꯏꯅ ꯐꯖꯅ ꯆꯥꯗ ꯊꯛꯇꯅ ꯀꯣꯏꯆꯠ ꯆꯠꯂꯩꯁꯦ ꯆꯌꯣꯜ ꯑꯃ ꯍꯦꯜꯂꯕꯅꯤꯀꯣ ꯑꯗꯨꯅ ꯑꯥꯗꯒꯤ ꯅꯨꯄꯥꯁꯦ ꯄꯪꯒꯦꯔꯥ ꯁꯤꯡꯒꯦꯔꯥ ꯅꯨꯄꯤ ꯁꯨꯝꯕ ꯍꯩꯔꯗꯤ ꯌꯥꯔꯦ ꯑꯗꯨꯅ ꯂꯥꯛꯑꯣ ꯅꯨꯄꯥꯁꯤ ꯄꯨꯈ꯭ꯔꯁꯤ ꯍꯣꯏꯗ ꯑꯗꯨꯅꯁꯨ ꯐꯔꯅꯤ ꯁꯣꯝꯗ ꯈꯥꯒꯦꯝꯕꯅ ꯏꯀꯥꯏ ꯈꯪꯗꯕꯤꯁꯥ ꯅꯣꯏꯕꯨ ꯑꯃꯨꯛꯇ ꯉꯥꯏꯈꯣꯃꯤ ꯌꯦꯡꯉꯨꯇꯨ ꯅꯣꯏꯅ ꯂꯝꯍꯦꯟꯕꯒꯤ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃ ꯅꯣꯏ ꯐꯥꯕ ꯂꯥꯛꯏꯗꯣ ꯃꯆꯟꯅꯨꯄꯤꯁꯤꯡꯗꯨꯅ ꯀꯗꯥꯏ ꯑꯁꯦꯡꯀꯤꯅꯤꯅꯦ ꯀꯗꯥꯏꯗꯒꯤ ꯂꯥꯟꯃꯤ ꯃꯌꯥꯝꯅꯣ ꯑꯁꯤ ꯂꯥꯛꯏꯁꯤꯕꯣ ꯑꯗꯨꯏꯕꯨ ꯅꯆꯟꯅꯨꯄꯤ ꯑꯩꯈꯣꯏ ꯂꯣꯏꯅꯒꯤ ꯁꯅꯥꯒꯤ ꯂꯤꯛ ꯁꯥꯕꯤꯕ ꯉꯝꯗ꯭ꯔꯁꯨ ꯏꯆꯦ ꯑꯍꯜꯒꯤꯗꯤ ꯁꯥꯕꯤꯌꯨꯗꯅ ꯁꯥꯅꯤꯅ ꯁꯥꯔꯗꯤ ꯑꯃꯈꯛꯇꯒꯤ ꯁꯥꯔꯨꯏ ꯅꯣꯏ 8ꯀꯤ ꯑꯃꯨꯛꯇ ꯄꯨꯟꯅ ꯁꯥꯅꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯅꯕꯨꯡꯈꯔ ꯋꯥꯔꯤ ꯍꯥꯏꯕꯅꯤ ꯌꯥꯔꯣꯏ ꯏꯕꯨꯡꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯏꯁꯦ ꯆꯍꯤ ꯐꯅꯌꯥꯝ ꯌꯥꯝꯂꯕꯅꯤ ꯅꯄꯥꯡꯒꯜꯗꯤ ꯃꯤ 100ꯒ ꯀꯟ ꯃꯥꯟꯅꯔꯤꯕꯅꯤ ꯑꯗꯨꯒ ꯅꯆꯟꯁꯤꯡꯒꯤꯗꯤ ꯁꯅꯥꯒꯤ ꯂꯤꯛꯇꯤ ꯂꯥꯏꯗꯅ ꯈꯨꯗꯞ ꯑꯃ ꯐꯥꯎꯕ ꯁꯥꯕꯤꯕ ꯉꯝꯗꯦꯅꯦ ꯏꯆꯟ ꯅꯨꯄꯤꯅꯦꯅ ꯑꯃꯈꯛꯇꯪ ꯑꯣꯏꯔꯗꯤ ꯑꯗꯨꯝ ꯁꯥꯗꯧꯕ ꯀꯔꯥꯏꯗꯒꯤ ꯅꯣꯏ 8 ꯁꯨꯔꯒ ꯂꯥꯟꯃꯤ ꯑꯃꯅ ꯌꯦꯡꯉꯨꯅꯦ ꯅꯨꯄꯤꯁꯤ 8ꯅꯤꯅꯦ ꯅꯨꯄꯥꯁꯤꯗ ꯄꯥꯝꯗꯅ ꯅꯤꯡꯉꯥꯏꯒ ꯇꯧꯔꯤꯁꯦ ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯅꯨꯄꯤ ꯁꯨꯝꯕ ꯐꯖꯅ ꯍꯩꯀꯣ ꯇꯥꯔꯤꯕ꯭ꯔꯥ ꯁꯛ ꯐꯖꯕ ꯅꯍꯥ ꯅꯨꯄꯤ ꯃꯌꯥꯝꯁꯤꯗ ꯅꯪꯒꯤ ꯑꯄꯥꯝꯕ ꯅꯨꯄꯤ ꯑꯃꯇ ꯌꯥꯎꯗ꯭ꯔꯕꯣ ꯌꯥꯎꯗ꯭ꯔꯒꯅ ꯑꯩꯈꯣꯏ ꯂꯧꯕꯤꯔꯣ ꯍꯥꯏꯕ꯭ꯔꯣ ꯈꯥꯒꯦꯝꯕꯅ ꯀꯔꯤ ꯍꯥꯏꯕ ꯍꯧꯖꯤꯛꯀꯤꯗꯣ ꯃꯆꯟꯅꯨꯄꯤ 8ꯇꯨꯅ
Ibog, imana mi khatnaradi chak hapoi. Yumda tumaloi haibado. Aduna khatnajasunuko. Lanmi singduna. Nupi noibu ma natrabadi nupa amda leitrabo. Ado naha nangbu aikhoi ningthogi thaba ama tawgero. Madu ngamlabadi nang sana lupa mayam madi phangani he. Kari heba. Sana lupa mayam phangani heba. Adudi kari thabakno. Masan nupi taretuna. Thabak hangurano. Hoi haikroibo. Hoi haikroba. Lanmi singduna. Sana panbasida mamit managase langkakreni. Masigi naha apangmuse. Nangodadi kaishuluba thabak oiroida. Irai laina adum tawramlaga sana lupa mayam ama sagwal phajaba mada hapkatlaga nayumna puraga harau harauna hankiba yaramni. Adu oirabadi nupi tareta nate. Nupi sama hena lonu phauba yaradabani ne. Masa nupi singduna. Ibong moina khalise aikhoi tarese atopa nupi oina khanbaini. Adu ibong hoi haikro. Hoi haikro mi. Khagembana. Ima pawi watadana hoina kamai haiduno. As aikhoi hainageba. Ado hoi haikro haibani. Kari thabakno haibadudi hana hangkhisida noibo. Hangda siyare haibai ibong. Ibong nangamdaba kari thabak lege. Ima babana yadaba thabak oiramli kamdauba. Adu oiragana sana singdo laraga lau kaino. Hoi haikro haibani ibong. Igini ngai sidibako. Ado imaga pabagada noi taretna fazana yanabdi hainauko. Hoi hainage haiba. Nupi singsiga amu karino zu tawnoidubo naha nangbo. Yadedo hairone. Yadadi nang pharang pudoine. Yaragana sagol mathakta nungaina pudoiba. Ngasi lami phunise. Masa nupi taretuna. Ibong imana haibado. Yare he noisu. Adu kari thabukno haibado han haibirone. Lami da hairagene laone. Nupi noisu nayum dhangkroko. Laon ha sagol se kakhalo. Hoida nupa nabu thoba ma kailak jarshani. Adu mayam tawdi thabukto lami da hana loin haibiroko. Nattadi haigene na hanangbo. Adu nangbo namingmu kari kaugi. Khagemba kawi. Adu kari thabukno do haiba horo. Lanmi singduna leibak legi wari pumba haubadagi loi phauba khagembada loina lithoklammi. Wari singdu taraga khagemba mai hauna ningthauda saurami. Adubu masanbi taretugi sanagi lik amum sabigi khanduna lanmi singduga konungda laklammi. Aduga ningthauga unarami. Ningthauna nangi mingdu khagemba haibaniko. Adu nangbu haujiktagi sana lupa piba hororo. Thabuk loibaga amka pige. Thabuk loibaga pulap laujage ningthau. Onthokna samjakreda. Ai nek pama mida haibado hek oidako. Adudi aina haiba jagoi sabi lebak le haiba nupise. Nangi nusilangda thuanduna. Nangbu mani yamna thajahanduna. Aigi nakta purakbu hek ngamlaba. Khagemba nang sana lupa na pumyam yomlaga nayumda haladabani khanguhe. Hoi iningthau. Ado wamta iningthaudi leibak asida iningthau ngamdaba thabak amta leipote. Aduga kaishu nataba nupi masa amakakbu phaba ngamdribasibu. Hai nangna khangdaba khara leingni he. Ngami pami haiduna aina siningliba leirang ado pathatlaga hekta sinba yadene. Leirang ado mona nushina themduna leina lay amata leimare tahandana heklaga sinbado. Aduni aina pamlibase. Aduda madugi thabakto aina oiroidaba maramdi ningthau oijarabasu aigi asonba ngamdaba matang adum lay. Adunaniko nang masida kok yam thadarano. Adugane masigi thabak ase nanga aigataniko khangadoribase. Hoi ningthau. Mona nauna themduna purauko. Masada khujina kitang phauba khotpa yaroi. Aduna bhap tawko. Masigi nahase khara tarokani khangi. Masak matau phajabada natana masa mausu yamna pai. Nupina dum pami. Aidi ningthongna haijarasu puksina isagi khong udama kuire. Aduna nupina pamdreba. Haujik aina loriba nupi mayamsidi aigi sana lupa mayamse pamduna yarakpa lakpa ngaktani. Leibak laiki mama masagumna asengpa afaba
ꯊꯃꯣꯏ ꯁꯦꯡꯕ ꯅꯨꯄꯤ ꯑꯝꯇ ꯌꯥꯎꯗꯦ ꯑꯗꯨꯅ ꯑꯩ ꯄꯥꯝꯗ꯭ꯔꯦꯕ ꯁꯣꯝꯗ ꯈꯥꯒꯦꯝꯕꯅ ꯂꯩꯕꯥꯛꯂꯩꯒꯤ ꯃꯌꯨꯝꯗ ꯍꯦꯛꯇ ꯆꯪꯂꯒꯦ ꯑꯗꯨꯒ ꯑꯁꯦꯡꯕ ꯆꯨꯝꯕ ꯋꯥꯔꯤ ꯄꯨꯝꯕꯗꯣ ꯑꯗꯨꯝ ꯂꯤꯊꯣꯛꯂꯒꯦ ꯀꯩꯒꯤꯅꯣꯗ ꯑꯩ ꯍꯧꯖꯤꯛ ꯀꯔꯥꯏꯗ ꯀꯅꯥꯒꯤ ꯌꯨꯝꯗ ꯂꯩꯗꯣꯏꯅꯣ ꯍꯥꯏꯕꯗꯣ ꯏꯅꯤꯡꯊꯧꯅ ꯁꯤꯟꯕꯤꯔꯛꯇ꯭ꯔꯦꯕ ꯑꯗꯨꯅ ꯂꯩꯕꯥꯛꯂꯩꯒꯤ ꯃꯌꯨꯝꯁꯤꯗ ꯍꯦꯛꯇ ꯆꯪꯂꯒꯦ ꯀꯣꯟꯗꯒꯤ ꯀꯣꯟꯅꯩ ꯊꯣꯛꯄ ꯑꯗꯨꯝ ꯂꯥꯛꯆꯁꯅꯤ ꯂꯩꯕ ꯖꯥꯠꯂꯅꯦ ꯂꯩꯕꯥꯛꯂꯩꯗꯨꯕꯣ ꯂꯩꯔꯝꯂꯅꯤꯗ ꯃꯝꯂꯁꯤꯕꯨ ꯀꯅꯥꯅꯣ ꯃꯁꯛ ꯈꯪꯗꯕ ꯅꯨꯄꯥ ꯑꯃ ꯑꯩꯒꯤ ꯌꯨꯝꯗ ꯆꯪꯉꯛꯏꯁꯤꯕꯣ ꯊꯥꯡꯁꯦ ꯆꯦꯠꯅ ꯄꯥꯏꯔꯒꯦ ꯐꯠꯇꯕ ꯃꯤꯄꯨ ꯑꯣꯏꯔꯝꯂꯕꯗꯤ ꯆꯣꯡꯁꯤꯜꯂꯒ ꯍꯦꯛꯇ ꯊꯤꯜꯂꯒꯦ ꯑꯩꯕꯨ ꯀꯧꯁꯤꯔꯅꯦ ꯌꯨꯝꯁꯤꯕꯨ ꯃꯤ ꯂꯩꯕ꯭ꯔꯣ ꯀꯅꯥꯅꯣ ꯅꯪ ꯀꯩꯒꯤ ꯑꯩꯒꯤ ꯌꯨꯝꯗ ꯆꯪꯉꯛꯏꯅꯣ ꯈꯪꯉꯤ ꯊꯥꯡꯒꯁꯨ ꯄꯥꯏꯔꯛꯏ ꯊꯥꯡꯗꯣ ꯍꯥꯟꯅ ꯑꯃꯨꯛꯇ ꯊꯝꯖꯤꯟꯕꯤꯌꯨ ꯊꯥꯡ ꯈꯨꯄꯥꯏꯗꯨꯁꯨ ꯑꯣꯟꯅꯔꯦ ꯇꯧꯔꯤꯗꯣ ꯁꯣꯏꯗꯅ ꯅꯁꯥ ꯅꯊꯟꯇ ꯑꯃꯨꯛ ꯊꯤꯟꯖꯤꯟꯖꯕ ꯇꯥꯔꯦ ꯑꯩꯒꯤ ꯄꯥꯏꯅꯤꯡꯕ ꯀꯨꯁꯤꯅꯤ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯌꯣ ꯅꯠꯇ꯭ꯔꯗꯤ ꯅꯪ ꯑꯩ ꯐꯠꯇꯕ ꯃꯤ ꯅꯠꯇꯦꯃꯤ ꯅꯪꯕꯨ ꯃꯥꯡꯍꯟꯒꯦ ꯇꯥꯛꯍꯟꯒꯦ ꯍꯥꯏꯅ ꯂꯥꯛꯄꯁꯨ ꯅꯠꯇꯦ ꯍꯣꯏ ꯋꯥꯔꯤꯕꯨꯗꯤ ꯂꯩꯀꯣ ꯀꯔꯤ ꯋꯥꯔꯤ ꯑꯩ ꯂꯣꯏꯅ ꯍꯩꯖꯒꯦ ꯑꯗꯣ ꯅꯪ ꯆꯥꯛ ꯊꯣꯡꯂꯕꯣ ꯑꯩꯗꯤ ꯆꯥꯛ ꯂꯥꯝꯕꯅ ꯌꯥꯗ꯭ꯔꯦ ꯍꯩꯃꯥ ꯏꯃꯨꯡꯗꯒ ꯑꯗꯨꯝ ꯆꯪꯈꯤꯌꯦ ꯆꯥꯛ ꯊꯣꯡꯗ꯭ꯔꯤ ꯉꯥꯏꯈꯨꯑꯣ ꯅꯪ ꯀꯅꯥꯅꯣ ꯍꯥꯟꯅ ꯍꯥꯏꯔꯛꯑꯣ ꯆꯥꯛ ꯊꯣꯡꯅ ꯊꯣꯡꯅ ꯋꯥꯔꯤꯁꯤꯡꯗꯣ ꯂꯤꯔꯒꯦ ꯂꯥꯛꯑꯣ ꯅꯪꯒꯤ ꯆꯐꯨꯁꯤꯗꯤ ꯄꯤꯛꯃꯜꯂꯤ ꯑꯩ ꯆꯥꯕ ꯀꯣꯟꯅꯔꯣꯏ ꯃꯁꯤꯒꯤ ꯑꯆꯧꯕ ꯆꯐꯨꯁꯤ ꯊꯣꯡꯂꯁꯤ ꯆꯦꯡꯐꯨ ꯀꯔꯥꯏꯅꯣ ꯁꯤꯔꯣ ꯏꯟꯖꯥꯡꯗꯤ ꯀꯩꯀꯩ ꯂꯩ ꯉꯥ ꯌꯥꯏꯕꯅꯤꯅꯦ ꯄꯥꯟ ꯃꯥꯏꯔꯦꯟ ꯑꯂꯨ ꯍꯋꯥꯏ ꯁꯤꯗꯤ ꯂꯣꯏ ꯂꯩꯔꯦꯅꯦ ꯐꯖꯅ ꯊꯣꯡꯂꯒ ꯆꯥꯊꯒꯦ ꯀꯩꯅꯣ ꯃꯥꯅ ꯇꯧꯔꯤꯁꯤꯕꯣ ꯁꯤꯗ ꯐꯝꯃꯨꯁꯦ ꯑꯩ ꯋꯥꯔꯤ ꯂꯤꯔꯛꯑꯒꯦ ꯈꯥꯒꯦꯝꯕꯅ ꯆꯥꯛ ꯊꯣꯡꯅ ꯊꯣꯡꯅ ꯃꯥ ꯀꯅꯥꯅꯣ ꯀꯔꯥꯏꯗꯒꯤꯅꯣ ꯀꯔꯤꯒꯤ ꯁꯤꯗ ꯂꯥꯛꯂꯤꯕꯅꯣ ꯅꯤꯡꯊꯧꯅ ꯀꯔꯤ ꯍꯥꯏꯔꯛꯏ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯃꯠꯇ ꯂꯣꯠꯇꯅ ꯂꯣꯏꯅ ꯂꯩꯕꯥꯛꯂꯩꯗ ꯍꯥꯏꯔꯝꯃꯤ ꯋꯥꯔꯤꯁꯤꯡꯗꯨ ꯇꯥꯔꯒ ꯂꯩꯕꯥꯛꯂꯩꯅ ꯈꯥꯒꯦꯝꯕꯕꯨ ꯁꯥꯎꯔꯝꯗꯦ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯈꯥꯒꯦꯝꯕꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯇꯔꯦꯠꯄꯨ ꯅꯨꯡꯁꯤꯖꯕ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯕ ꯏꯟꯕ ꯅꯨꯡꯁꯤꯕ ꯏꯃꯨꯡꯒꯤ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯂꯩꯕꯥꯛꯂꯩꯅ ꯈꯥꯒꯦꯝꯕꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯝꯃꯤ ꯆꯥꯛ ꯂꯣꯏꯔꯦ ꯊꯤꯕꯁꯨ ꯂꯣꯏꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯆꯥꯛꯇꯤ ꯀꯩꯗ ꯍꯥꯞꯀꯅꯤ ꯅꯪꯒꯤ ꯂꯥꯁꯤꯗꯤ ꯄꯤꯛꯃꯜꯂꯤ ꯂꯥꯗꯨ ꯂꯣꯟꯅꯧ ꯑꯗꯨꯒ ꯍꯥꯞꯄꯣ ꯑꯩ ꯏꯁꯤꯡ ꯍꯩꯔꯛꯑꯒꯦ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯏ ꯌꯨꯝ ꯄꯥꯟꯕ ꯌꯥꯅꯤ ꯑꯁꯦꯡꯕꯅꯤ ꯑꯗꯨ ꯂꯥꯛꯑꯣ ꯆꯥꯔꯁꯤ ꯍꯥꯎꯔꯝꯒꯗ꯭ꯔꯗꯤ ꯈꯪꯗꯦ ꯑꯩꯗꯤ ꯆꯥꯕ ꯍꯧꯔꯦ ꯆꯥꯛ ꯂꯥꯝꯕꯅ ꯌꯥꯗ꯭ꯔꯦ ꯆꯥꯔꯣ ꯑꯩꯁꯨ ꯆꯥꯔꯒꯦ ꯍꯥꯎꯏꯍꯦ ꯅꯪꯗꯨ ꯆꯥꯔꯒ ꯌꯦꯡꯉꯣ ꯑꯁꯦꯡꯒꯤꯁꯨ ꯌꯥꯝ ꯍꯥꯎꯏ ꯅꯪꯁꯨ ꯅꯨꯄꯤ ꯊꯤꯕ ꯌꯥꯔꯅꯤ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕꯁꯦ ꯐꯖꯅ ꯍꯩꯔꯦꯕ ꯅꯨꯄꯤꯒ ꯂꯩꯖꯗꯦꯗ ꯑꯗꯨꯒ ꯑꯩꯒꯤꯗꯤ ꯏꯆꯟꯅꯨꯄꯤ 3 ꯂꯩꯔꯤ ꯃꯕꯨꯡꯉꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯑꯗꯣ ꯑꯩꯁꯨ ꯅꯣꯏꯒꯤ ꯌꯨꯝꯗ ꯄꯨꯕꯤꯌꯨꯗꯅ ꯅꯪꯒꯤ ꯋꯥꯔꯤ ꯇꯥꯔꯒ ꯑꯩ ꯅꯣꯏꯗ ꯅꯣꯡꯃꯇꯪ ꯑꯣꯏꯔꯁꯨ ꯂꯩꯅꯤꯡꯉꯦꯕ ꯅꯣꯡꯃꯇ ꯅꯠꯇꯦ ꯅꯪꯅ ꯂꯩꯅꯤꯡꯕ ꯅꯨꯃꯤꯠꯇꯣ ꯑꯗꯨ ꯐꯥꯎꯕ ꯑꯗꯨꯝ ꯂꯩꯌꯣ ꯅꯪ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤ 8ꯇꯨꯒ ꯑꯗꯨꯝ ꯂꯩꯃꯤꯟꯅꯔꯗꯤ ꯌꯨꯝꯗ ꯍꯜꯂꯨꯒ ꯑꯝꯇ ꯌꯥꯔꯣꯏꯗꯣꯏꯅꯤ ꯑꯗꯨꯗꯤ ꯌꯥꯔꯣꯏꯌꯦ ꯀꯔꯤꯒꯤ ꯑꯩꯗꯤ ꯅꯪꯅ ꯏꯅꯤꯡꯊꯧꯗ ꯄꯨꯔꯒ ꯄꯤꯗꯣꯏꯁꯤꯗꯤ ꯄꯤꯔꯣꯏꯍꯦ ꯌꯥꯗ꯭ꯔꯦ ꯑꯩ ꯉꯝꯗ꯭ꯔꯦꯅ ꯑꯗꯨꯝ ꯍꯥꯏꯈ꯭ꯔꯗꯧꯅꯤ ꯅꯪꯅꯗꯣ ꯍꯥꯏꯔꯒ ꯅꯤꯡꯊꯧꯅ ꯅꯪꯕꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯌꯨꯝꯗ ꯆꯠꯂꯣ ꯀꯥꯏꯅ ꯍꯥꯏꯔꯛꯇꯧ ꯃꯥꯟꯕ꯭ꯔꯣ ꯅꯪꯁꯦ ꯐꯥꯔꯒ ꯀꯩꯁꯨꯝꯁꯪꯗ ꯅꯄꯨꯟꯁꯤ ꯆꯨꯞꯄꯅꯦ ꯑꯗꯨꯝ ꯊꯝꯈꯤꯗꯣꯏꯅꯤ ꯑꯗꯨꯒ ꯅꯪꯒꯤ ꯅꯆꯟꯅꯨꯄꯤ 8ꯇꯨꯒꯤ ꯁꯅꯥꯒꯤ ꯂꯤꯛ ꯁꯥꯕꯤꯅꯤ ꯍꯥꯏꯕꯗꯣ ꯃꯗꯨꯅ ꯀꯝꯗꯧꯕ ꯑꯩꯒꯤ ꯏꯆꯟ 8ꯇꯨꯅ ꯑꯩꯅ ꯁꯅꯥꯒꯤ ꯂꯤꯛ ꯁꯥꯕꯤꯗꯕꯗ ꯀꯩꯁꯨ ꯍꯥꯏꯔꯣꯏ ꯑꯗꯨꯒ ꯑꯩꯅ ꯅꯪꯕꯨ ꯅꯤꯡꯊꯧꯗ ꯃꯁꯥꯅ ꯌꯥꯗꯅ ꯁꯤꯟꯅꯔꯝꯂꯒ ꯁꯅꯥ ꯃꯌꯥꯝꯁꯦ ꯄꯨꯔꯛꯂꯤꯕꯅꯤ ꯍꯥꯏꯕ ꯈꯪꯈ꯭ꯔꯕꯗꯤ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤ 8ꯇꯣ ꯃꯥꯗ ꯅꯠꯇꯅ ꯏꯃꯥ ꯏꯄꯥ ꯈꯨꯜꯒꯤ ꯃꯤꯌꯥꯝ ꯄꯨꯝꯕ ꯀꯥꯏꯅꯔꯅꯤ ꯑꯩꯕꯨ ꯇꯤꯟꯁꯤ ꯇꯣꯛꯅꯗꯨꯅ ꯁꯣꯏꯗꯅ ꯇꯥꯟꯊꯣꯔꯛꯀꯅꯤ ꯑꯩ ꯃꯗꯨ ꯄꯥꯝꯗꯦ ꯑꯗꯣ ꯅꯪꯅꯇꯁꯨ ꯃꯤ ꯑꯃꯅ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯑꯩꯁꯦ ꯁꯣꯏꯗꯅ ꯐꯥꯗꯨꯅ ꯅꯤꯡꯊꯧꯗ ꯁꯤꯟꯅꯈ꯭ꯔꯗꯕꯅꯤ ꯑꯗꯨꯅ ꯅꯪꯅ ꯑꯣꯏꯅ ꯁꯤꯟꯅꯔꯝꯃꯣ ꯑꯗꯨꯒ ꯅꯆꯟꯅꯨꯄꯤ 8ꯒꯤ ꯁꯅꯥ ꯃꯌꯥꯝ ꯄꯨꯔꯒ ꯅꯪ ꯆꯠꯈꯨ ꯑꯗꯣ ꯑꯩ ꯁꯤꯗ꯭ꯔꯤꯉꯩꯁꯤꯗ ꯑꯩꯕꯨ ꯅꯣꯏꯅ ꯅꯣꯡꯃꯇꯪ ꯑꯣꯏꯔꯕꯁꯨ ꯄꯨꯕꯤꯔꯝꯃꯣ ꯅꯣꯡꯃꯇꯪꯗꯨꯅ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞꯅꯤ ꯍꯥꯏꯅ ꯈꯟꯅ ꯄꯨꯟꯁꯤꯁꯦ ꯁꯤꯕꯒꯥꯏꯅ ꯍꯤꯡꯍꯧꯔꯒꯦ ꯑꯩ ꯂꯩꯍꯧꯔꯒꯦꯕ ꯂꯩꯕꯥꯛꯂꯩꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯈꯥꯒꯦꯝꯕ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ ꯑꯗꯨꯒ ꯂꯩꯕꯥꯛꯂꯩꯕꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ
Nangdi kari kaplibano? Aina kapani kaisu kaide. Kapkanu. Aigi yamda laklaga. Mina kapase. Ay pamdi. Nang kapkanu. Nang karigi nongmutang aykhoi leidoino. Punsi supa leigadabani. Ngasidagi aina nanggidamak lepkani. Namangda lakpa khudongthiba pumba aina mayoknagani. Kondagi konai thokpa mainane dum laksasani. Nangi wasi tabada ay pukpen pili. Ay sirabasi yari hausikti. Ay sirabasi yari. Hausikti siba yarai. Aina nangse aigi yumda punsi supa thamge khankre. Isi kaplanu yari. Kai napino utokni yamna tarakre. Tosi hausikti nungai leiradabani. Hoi nungairamdaigi awaba kharabudi mayoknaganiko. Hoi kaparoige. Nungaini bo haradi awaba kharadusu ai mayoknarageko. Numitsidagi Khagemna leibak leibu tungmang senaduna harauna thamba haurakli. Moi anigi mataudu ningthaugi lanmisingna tumin senaduna ningthauda pausum pirami. Chayol amagi matungdadi ningthauna magi lanmisingduda Noibu paudi nungdigi nungai pudu lai. Adubu Khagemba haiba nahaduna aigi leibak leibu sungpudi puraktribasibu nate karigino. Aidi leibak lei uningbana leigamdrini. Iningthau Khagembana numai kharanda ngaibi kon hairi. Yabudi loini yare. Aduda leibak leina matam pumnamakta masadagi sukta thadoktan loinariba thang-surido. Madudanga laukthokige aduga iningthogi manakta leibak leise puraklage haina hairai. Aduwada khangde khara thuna leibak leido aigi nakta purau hairuso chalo. Hoi iningthau lauhe Khagembu unarushi. Ado iningthokse hanuri haijabi wani ningaidi anganga chapmaniko. Lanmi amanamu aidi aikhoi iningthokse aigi isa nupa lamyam henba ningai yamna kanba malai. Aduna iningthauga isa nupaduga ningai manaba amuk yorokpada iningthokse aigi isa nupado oiruboi ningdana chensillaga khubangna thajiningbugasu amuk siyaurei. Nangidudi khara hemandro. Nangi wado iningthaunaga tarabadi ko nathwai masam yakjaido mangjasani hena. Noi iningthaudadi haidokanuko. Hairoi aikhoina haibadi illo. Leibak leiga Khagembagudubu leiramgadrane. Handaki moinisu lamsu gai jagoi saba padan chatle habani. Khagembasu jagoi phanyam hairi hai. Amana mu hairi. Khagemana leibak leise iningthaugi nupini haidana senajaba khusena sidi aroibini. Magi nupibu amuk malakpa yawbajatni. Nadai sadadi moinise asengisu nushina machile deidi. Oiramuhe nangni angthorakpasima kanamite tawi. Leibu leita maline moinise. Ngai tabanine moini laktri phawba. Lanmisingdu Khagembaga leibak leiga sumgairambadagi wamandana loina tumthakirami. Mikap tholakpadadi nongangadabagi tawraga leirami. Somdana leibak leidi Khagembagi yumda nungai leirami. Lanmi amana koino aikhoidi nongalaba phawba moini ngai leiramidana. Moini dubu laklaba zala laktrini puna tharini. Lanmi ataiduna kari haiba Thadagirida leibak leina yumda laktabase adudi leibak leina Khagembada popta kai nungsire takpanine. Amaduna aidi Khagembase suktai thajaraktrebo manasu soidana leibak leise nungsiba masilebo. Aduna Khagembana leibak leise puraga lotkibabu sum masilede toishi. Nangi wado oiba ya wanate. Pangkraba Khagembaduna iningthaugi mayukta leiba ngamba haunadene ngamgadro. Thamoi sengna nusina khradi ningthaudi laidana lai phawba mawalakpudehe. Adaiduna mu haire nungsibugi matangda yam khangbai mankrada. Kanade sida wachi ngangnadana moinido thirsulaw lau
ꯂꯥꯟꯃꯤꯁꯤꯡꯗꯨꯅ ꯈꯥꯒꯦꯝꯕꯒ ꯂꯩꯕꯥꯛ ꯂꯩꯒꯗꯨ ꯊꯤꯕ ꯌꯥꯕ ꯊꯤꯔꯕꯁꯨ ꯐꯪꯂꯝꯗꯦ꯫ ꯄꯥꯎ ꯑꯁꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯅꯤꯡꯊꯧꯗ ꯍꯥꯏꯗꯣꯛꯇ꯭ꯔꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯦ ꯂꯩꯕꯥꯛ ꯂꯩꯒꯤ ꯁꯣꯝꯗ ꯈꯥꯒꯦꯝꯕꯒꯤ ꯃꯆꯟꯅꯨꯄꯤ 8ꯇꯨꯒ ꯃꯃꯥꯒ ꯃꯄꯥꯒꯅ ꯌꯥꯝ ꯂꯨꯅ ꯇꯧꯕꯤꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ꯫ ꯂꯥꯟꯃꯤꯁꯤꯡꯗꯨꯅ ꯀꯗꯥꯏꯗꯕꯨ ꯂꯩꯔꯤꯕꯖꯥꯠꯅꯣꯅꯦ ꯃꯣꯏ ꯑꯅꯤꯗꯨꯕꯣ? ꯏꯅꯤꯡꯊꯧꯗꯗꯤ ꯃꯣꯏ ꯑꯅꯤꯒꯤ ꯋꯥꯁꯦ ꯂꯣꯠꯁꯤꯟꯗꯨꯅ ꯑꯣꯏꯗꯕ ꯍꯥꯏꯕꯗꯤ ꯁꯤꯗꯧꯔꯦ꯫ ꯑꯃꯗꯨꯅ ꯑꯃꯨꯛ ꯑꯩꯗꯤ ꯂꯩꯕꯥꯛ ꯂꯩꯁꯦ ꯈꯥꯒꯦꯝꯕꯒꯤ ꯌꯨꯝꯗ ꯅꯨꯡꯉꯥꯏ ꯂꯩꯔꯝꯗꯧ ꯃꯥꯟꯈꯠꯂꯦꯕꯣ꯫ ꯍꯣꯏꯅꯦ ꯃꯗꯨꯃꯗꯤ ꯑꯩꯈꯣꯏ ꯈꯟꯖꯤꯜꯂꯨꯗ꯭ꯔꯦ꯫ ꯈꯥꯒꯦꯝꯕꯒꯤ ꯈꯨꯜꯗ ꯆꯠꯁꯤ꯫ ꯈꯥꯒꯦꯝꯕꯅ ꯂꯩꯕꯥꯛ ꯂꯩ ꯏꯕꯥꯅꯤ ꯁꯤꯗ ꯁꯨꯝ ꯂꯩꯕ ꯌꯥꯔꯗ꯭ꯔꯣ? ꯌꯨꯝꯗ ꯍꯜꯂꯁꯤ ꯍꯥꯏꯕ꯭ꯔꯣ? ꯑꯩ ꯌꯨꯝꯗ ꯍꯟꯅꯤꯡꯗ꯭ꯔꯤ, ꯁꯤꯗ ꯑꯗꯨꯝ ꯂꯩꯅꯤꯡꯉꯤ꯫ ꯅꯤꯡꯊꯧꯅ ꯏꯕꯥꯅꯤ ꯁꯤꯗ ꯂꯩ ꯈꯪꯈ꯭ꯔꯕꯗꯤ ꯐꯔꯛ ꯇꯥꯔꯣꯏꯗ꯭ꯔꯣ? ꯃꯆꯟꯅꯨꯄꯤ 8ꯇꯨꯅ ꯀꯩꯒꯤ ꯐꯔꯛꯅꯣ ꯏꯕꯨꯡ? ꯑꯥꯗ ꯂꯩꯕꯗꯨꯗꯒꯤꯗꯤ ꯁꯤꯗ ꯂꯩꯕꯁꯤꯅ ꯍꯦꯟꯅ ꯁꯥꯐꯗ꯭ꯔꯣ? ꯂꯩꯕꯥꯛ ꯂꯩꯅ ꯅꯕꯨꯡꯅ ꯋꯥꯔꯤꯁꯦ ꯑꯩ ꯈꯛꯇꯒꯤꯁꯨ ꯅꯠꯇꯦ, ꯅꯣꯏꯒꯤꯁꯨꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯤꯡꯊꯧꯅ ꯈꯪꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯁꯤꯗ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃ ꯊꯥꯖꯤꯜꯂꯛꯇꯣꯏꯅꯤ꯫ ꯃꯗꯨꯗ ꯅꯣꯏꯗ ꯅꯠꯇꯅ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯁꯤꯡꯕꯨꯁꯨ ꯑꯋꯥꯐꯝꯗ ꯇꯥꯒꯅꯤ꯫ ꯑꯗꯨꯅꯅꯤ ꯅꯕꯨꯡꯅ ꯋꯥꯔꯤꯕꯁꯤ꯫ ꯃꯆꯟꯅꯨꯄꯤ ꯑꯍꯟꯗꯨꯅ ꯏꯅꯝꯃ ꯅꯪꯅ ꯑꯩꯒꯤ ꯏꯕꯨꯡꯁꯦ ꯐꯖꯅ ꯈꯪꯗ꯭ꯔꯤ ꯑꯗꯨꯅꯅꯤ꯫ ꯃꯆꯟꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤꯗꯤ ꯏꯕꯨꯡ ꯍꯦꯛ ꯁꯣꯛꯄꯗ ꯈꯨꯜ ꯑꯁꯤ ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯦ ꯀꯔꯤ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕ ꯈꯪꯗ꯭ꯔꯤ꯫ ꯑꯗꯣ ꯑꯩ ꯆꯠꯂꯒꯦ, ꯀꯣꯟꯅ ꯑꯃꯨꯛ ꯂꯥꯛꯂꯒꯦ꯫ ꯑꯩ ꯁꯨꯝ ꯀꯤꯔꯛꯂꯦ ꯑꯩꯒꯤ ꯃꯔꯝꯗꯒꯤ ꯅꯣꯏꯁꯨ ꯑꯋꯥꯐꯝꯗ ꯇꯥꯔꯗꯤ ꯑꯩ ꯌꯥꯝ ꯅꯤꯡꯉꯝꯃꯛꯑꯣꯏ꯫ ꯃꯆꯟꯅꯨꯄꯤ 8ꯇꯨꯅ ꯏꯕꯨꯡ ꯏꯅꯝꯃꯁꯦ ꯁꯤꯗ ꯑꯗꯨꯝ ꯂꯩꯍꯜꯂꯨꯗꯅ꯫ ꯑꯩꯈꯣꯏ ꯁꯅꯥꯒꯤ ꯂꯤꯛ ꯄꯥꯝꯖꯗ꯭ꯔꯦ, ꯏꯅꯝꯃ ꯑꯣꯏꯅ ꯄꯥꯝꯃꯤ ꯏꯕꯨꯡ, ꯏꯕꯨꯡ꯫ ꯃꯃꯥꯅ ꯀꯔꯤꯒꯤ ꯏꯃꯧꯕꯨ ꯑꯥꯗꯃꯨꯛ ꯆꯠꯇꯣꯏꯅꯣ? ꯑꯥꯗ ꯂꯩꯔꯒ ꯁꯤꯐꯝ ꯅꯐꯝ ꯈꯪꯗꯅꯕ? ꯌꯥꯔꯣꯏ ꯌꯥꯔꯣꯏ, ꯏꯃꯧ ꯑꯥꯗ ꯆꯠꯄ ꯌꯥꯔꯣꯏꯀꯣ, ꯏꯃꯥꯒꯅꯦ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯂꯩꯔꯗꯧꯅꯤ꯫ ꯃꯄꯥꯅ ꯅꯤꯡꯊꯧ ꯑꯣꯏꯒꯦꯔꯥ ꯀꯅꯥ ꯑꯣꯏꯒꯦꯔꯥ ꯂꯥꯛꯅꯤꯡꯕ ꯂꯥꯛꯆꯁꯅꯨ, ꯏꯃꯧꯒꯤꯗꯃꯛꯇ ꯅꯄꯥꯏ ꯂꯩꯔꯤꯕꯁꯤꯗꯤ ꯏꯃꯧ ꯆꯠꯄ ꯌꯥꯔꯣꯏꯀꯣ, ꯌꯥꯔꯣꯏ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ꯫ ꯏꯃꯥ ꯕꯥꯕꯥ ꯑꯩꯁꯨ ꯍꯟꯅꯤꯡꯗꯦ, ꯅꯣꯏꯒꯤ ꯃꯔꯛꯇ ꯑꯩ ꯑꯗꯨꯝ ꯂꯩꯅꯤꯡꯉꯤ꯫ ꯑꯗꯣ ꯑꯩꯈꯣꯏꯒ ꯏꯅꯤꯡꯊꯧꯒ ꯂꯝꯕꯥ ꯄꯥꯕꯗꯤ ꯑꯩꯈꯣꯏꯅ ꯀꯩꯗꯧꯅꯨꯡꯗ ꯉꯝꯂꯣꯏ꯫ ꯃꯃꯥꯅ ꯍꯦꯔꯥ ꯏꯃꯧꯅ ꯑꯗꯨꯒꯤꯗꯃꯛ ꯋꯥꯔꯤ ꯀꯞꯀꯅꯨꯁꯦ, ꯏꯃꯧꯅ ꯀꯞꯄ ꯅꯨꯡꯉꯥꯏꯇꯦꯅꯦꯁꯦ꯫ ꯈꯥꯒꯦꯝꯕꯅ ꯍꯣꯏꯗ ꯀꯔꯤꯒꯤ ꯑꯥꯗ ꯆꯠꯀꯗꯧꯔꯤꯕꯅꯣ? ꯀꯣꯟꯅꯒꯤ ꯊꯣꯛꯑꯕ ꯑꯃ ꯃꯥꯏ ꯂꯥꯛꯆꯔꯁꯅꯤ ꯀꯩꯅꯣ꯫ ꯂꯥꯟꯃꯤꯁꯤꯡꯅ ꯈꯥꯒꯦꯝꯕꯒꯤ ꯈꯨꯜꯗ ꯌꯧꯔꯛꯂꯁꯦ꯫ ꯃꯌꯨꯝꯗꯨꯕꯨ ꯈꯨꯔꯥ, ꯈꯥꯒꯦꯝꯕ ꯍꯥꯏꯕ ꯑꯄꯪꯕ ꯑꯁꯣꯟꯕ ꯅꯨꯄꯥꯗꯨꯒꯤ ꯃꯌꯨꯝꯕꯨ ꯀꯥꯏꯗꯅꯣ? ꯑꯄꯪꯕ ꯑꯁꯣꯟꯕ ꯈꯥꯒꯦꯝꯕꯗꯤ ꯈꯪꯗꯦꯅꯦ, ꯑꯀꯟꯕ ꯑꯁꯤꯡꯕ ꯈꯥꯒꯦꯝꯕꯒꯤ ꯌꯨꯝꯕꯨꯗꯤ ꯇꯨ ꯑꯥꯗ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯆꯧꯕ ꯑꯃ ꯍꯧꯔꯤꯕꯁꯦ ꯃꯁꯤꯗꯅꯤ꯫ ꯂꯥꯟꯃꯤꯁꯤꯡꯗꯨꯅ ꯑꯁꯤꯡꯕ ꯀꯥꯏꯅ ꯍꯦ ꯑꯍꯜ, ꯑꯄꯪꯕꯅꯤꯅꯦ ꯈꯥꯒꯦꯝꯕꯗꯣ꯫ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯔꯣꯏꯗꯧꯔꯤꯗ, ꯉꯁꯤꯀꯣ ꯊꯥꯡꯁꯤꯅ ꯄꯩꯌꯥ ꯁꯤꯗ꯭ꯔꯤꯉꯩꯗ ꯃꯤ ꯍꯥꯟꯅ ꯁꯤꯔꯤꯁꯦ꯫ ꯂꯥꯟꯃꯤ ꯑꯃꯅ ꯂꯥꯎꯍꯦ ꯈꯔ ꯊꯨꯅ ꯆꯠꯁꯤ, ꯈꯨꯔꯥ ꯁꯥꯎ ꯌꯥꯗꯦꯀꯣ꯫ ꯈꯥꯒꯦꯝꯕꯅ ꯍꯥꯏꯕꯒ ꯇꯧꯕꯒ ꯂꯥꯟꯃꯤꯁꯤꯡꯁꯦ ꯁꯤꯗ ꯂꯥꯛꯏꯅꯦ, ꯅꯣꯏ ꯏꯃꯨꯡ ꯆꯪꯉꯨ ꯑꯩ ꯋꯥꯔꯤ ꯁꯥꯟꯅꯒꯦ꯫ ꯏꯕꯨꯡꯉꯣ ꯉꯁꯤꯗꯤ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯈꯣꯡ ꯈꯨꯠ ꯌꯥꯎꯔꯕꯁꯨ ꯏꯃꯥ ꯀꯔꯤꯁꯨ ꯍꯥꯏꯔꯔꯣꯏꯗ, ꯆꯥꯛꯁꯨ ꯍꯥꯎꯀꯅꯤ, ꯇꯥꯟꯁꯨ ꯇꯥꯟꯊꯣꯛꯂꯣꯏꯀꯣ꯫ ꯑꯩ ꯚꯥꯞ ꯇꯥꯔꯦ ꯏꯃꯥ꯫ ꯂꯥꯟꯃꯤꯁꯤꯡꯅ ꯈꯥꯒꯦꯝꯕꯗꯤ ꯊꯣꯡꯒꯥꯜꯗ ꯑꯩꯈꯣꯏ ꯉꯥꯏꯔꯒ ꯂꯩꯔꯦꯅꯦ꯫ ꯑꯣꯏ ꯈꯥꯒꯦꯝꯕ, ꯅꯪꯅ ꯇꯧꯁꯤꯕꯨ ꯀꯩꯅꯣ? ꯁꯣꯝꯗꯅ ꯏꯅꯤꯡꯊꯧꯗꯣ ꯂꯩꯕꯥꯛ ꯂꯩ ꯉꯥꯏꯕ ꯉꯝꯗ꯭ꯔꯦ ꯁꯤꯗꯧꯔꯦ, ꯑꯗꯨꯒ ꯅꯪꯅ ꯁꯤꯗ ꯂꯩꯕꯥꯛ ꯂꯩ ꯄꯨꯔꯒ ꯂꯣꯠꯇꯅꯒ ꯇꯧ ꯂꯩꯅꯦ꯫ ꯀꯗꯥꯏꯅꯣ? ꯂꯥꯛꯑꯣ ꯂꯩꯕꯥꯛ ꯂꯩꯗꯣ ꯀꯣꯅꯨꯡꯗ ꯄꯨꯔꯁꯤ꯫ ꯅꯪꯒꯤ ꯁꯅꯥꯁꯤꯡꯗꯨꯁꯨ ꯅꯪꯅ ꯑꯄꯥꯝꯕꯈꯩ ꯀꯣꯜꯂꯒ ꯄꯨꯖꯈ꯭ꯔꯣ꯫ ꯈꯥꯒꯦꯝꯕꯅ ꯅꯣꯏ ꯂꯩꯁꯦ ꯌꯥꯝ ꯐꯔꯦ, ꯑꯩ ꯅꯣꯏꯗ ꯄꯥꯈꯣꯜ ꯑꯝꯇ ꯁꯤꯖꯒꯦ꯫ ꯏꯅꯤꯡꯊꯧꯗ ꯂꯩꯕꯥꯛ ꯂꯩꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯑꯣꯏꯔꯦ, ꯑꯗꯨꯅ ꯌꯥꯔꯣꯏ꯫ ꯑꯇꯣꯞꯄ ꯏꯅꯤꯡꯊꯧꯒ ꯆꯍꯤ ꯃꯥꯟꯅꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯌꯦꯡꯉꯣꯅ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ꯫ ꯂꯥꯟꯃꯤꯁꯤꯡꯗꯨꯅ ꯃꯤ ꯎꯁꯤꯠꯇꯕ, ꯄꯥꯈꯣꯟ ꯁꯤꯒꯤ ꯀꯥꯏꯅ꯫ ꯈꯥꯒꯦꯝꯕ ꯅꯪ ꯑꯩꯈꯣꯏ ꯀꯤꯗ꯭ꯔꯥ? ꯍꯥ ꯅꯊ꯭ꯋꯥꯏꯗꯣ ꯃꯥꯡꯅꯤꯡꯕ꯭ꯔꯣ ꯅꯪ? ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯃꯇꯝ ꯃꯥꯡꯅꯕꯅꯤ, ꯑꯗꯨꯅ ꯍꯦꯛꯇ
ꯐꯨꯊꯔꯒꯦꯗ ꯃꯣꯏꯁꯤ ꯂꯥꯟꯃꯤ ꯑꯃꯗꯨꯅ ꯃꯁꯤ ꯑꯩꯈꯣꯏ ꯐꯨꯅꯕ ꯈꯨꯠꯁꯥꯕꯤ ꯆꯩ ꯑꯃ ꯊꯤꯕ ꯍꯧꯈ꯭ꯔꯦꯅꯦ ꯑꯩ ꯃꯅꯤꯡꯗ ꯂꯥꯞꯅ ꯂꯩꯍꯧꯔꯒꯦ ꯂꯥꯟꯃꯤꯁꯤꯡꯗꯨꯅ ꯑꯦ ꯃꯁꯤꯗꯤ ꯀꯣꯅꯨꯡꯒꯤ ꯂꯥꯟꯃꯤ ꯑꯩꯈꯣꯏꯗ ꯐꯣꯡꯅ ꯁꯤꯡꯅꯕꯅꯤꯅꯦ ꯌꯦꯔꯥ ꯑꯗꯨꯗꯤ ꯑꯌꯣ ꯑꯦ ꯍꯣꯏ ꯃꯁꯤꯔꯦ ꯏꯁ ꯁꯤ ꯈꯥꯒꯦꯝꯕꯁꯤꯗꯤ ꯃꯀꯣꯛ ꯆꯥꯛꯄ ꯑꯣꯏꯔꯦꯗꯅ ꯑꯃꯅꯕꯨ ꯁꯤꯗꯤ ꯑꯁ ꯊꯥꯡꯅꯒ ꯌꯥꯗ꯭ꯔꯦ ꯁꯤꯗꯤ ꯑꯌꯣ 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 ꯁꯤꯔꯦ ꯂꯥꯟꯃꯤꯁꯤꯡꯗꯨ ꯈꯥꯒꯦꯝꯕꯅ ꯇꯞꯇꯥꯏ ꯐꯨꯔꯒ ꯇꯥꯟꯈꯤꯔꯝꯃꯤ ꯑꯗꯨꯒ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯀꯣꯅꯨꯡꯗ ꯆꯦꯜꯂꯛꯂꯒ ꯅꯤꯡꯊꯧꯗ ꯈꯥꯒꯦꯝꯕ ꯑꯃꯗꯤ ꯂꯩꯕꯥꯛꯂꯩꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯂꯣꯏꯅ ꯂꯤꯊꯣꯛꯂꯝꯃꯤ ꯋꯥꯔꯤꯁꯤꯡꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧ ꯑꯗꯨ ꯁꯥꯎꯃꯟꯈꯤꯗꯨꯅ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃꯃꯨꯛ ꯈꯥꯒꯦꯝꯕꯒꯤ ꯃꯅꯥꯛꯇ ꯊꯥꯔꯝꯃꯤ ꯑꯗꯨꯕꯨ ꯆꯠꯈꯤꯕ ꯂꯥꯟꯃꯤꯁꯤꯡꯗꯨ ꯈꯥꯒꯦꯝꯕꯅ ꯇꯝꯊꯤꯅ ꯐꯨꯗꯨꯅ ꯑꯁꯨꯝ ꯊꯥꯔꯛꯂꯝꯃꯤ ꯑꯀꯣꯟꯕꯗꯗꯤ ꯈꯨꯜꯒꯤ ꯃꯤ ꯐꯥꯎꯕ ꯈꯥꯒꯦꯝꯕꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯅꯤꯡꯊꯧꯅ ꯊꯥꯔꯛꯄ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯐꯨꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ ꯑꯀꯣꯟꯕꯗꯗꯤ ꯅꯤꯡꯊꯧꯗꯨ ꯁꯥꯎꯃꯟꯈꯤꯗꯨꯅ ꯀꯣꯅꯨꯡꯒꯤ ꯋꯥꯡꯃꯗ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃ ꯄꯨꯔꯒ ꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯍꯥꯠꯀꯗꯕꯒꯤ ꯆꯍꯤ ꯀꯌꯥꯗꯒꯤ ꯂꯨꯝꯗꯨꯅ ꯂꯩꯔꯤꯕ ꯑꯔꯣꯠꯄ ꯃꯤ ꯈꯔꯅ ꯅꯤꯡꯊꯧꯗ ꯂꯥꯟꯗꯥꯔꯛꯇꯨꯅ ꯁꯤꯅꯤꯡꯁꯤꯠꯇ ꯁꯝꯅꯥꯗ ꯅꯤꯡꯊꯧꯗꯨ ꯅꯥꯟꯊꯣꯛꯇꯨꯅ ꯀꯣꯅꯨꯡꯗ ꯆꯦꯜꯂꯛꯂꯝꯃꯤ ꯅꯤꯡꯊꯧꯅ ꯅꯨꯄꯤꯒ ꯑꯃꯠꯇ ꯄꯥꯝꯗ꯭ꯔꯦꯗ ꯁꯤꯔꯝꯒꯅꯤꯗ ꯍꯧꯖꯤꯛꯀꯤꯗꯨ ꯑꯩꯒꯤ ꯑꯗꯨꯛ ꯌꯥꯝꯈ꯭ꯔꯕ ꯂꯥꯟꯃꯤꯁꯤꯡꯗꯣ ꯂꯨꯝꯂꯒ ꯂꯩꯔꯝꯕ ꯃꯣꯏ ꯈꯔꯗꯨꯅ ꯂꯣꯏꯅꯒꯤ ꯍꯥꯠꯈꯤꯕ ꯑꯗꯨꯒ ꯑꯩꯕꯨꯁꯨ ꯁꯝꯅꯥꯗ ꯂꯤꯠꯍꯧꯕ ꯑꯩ ꯂꯩꯕꯥꯛ ꯂꯩꯒꯁꯦ ꯂꯣꯏꯅ ꯈꯤꯔꯦ ꯍꯥꯏꯔꯤꯕꯁꯤꯅꯦ ꯈꯔ ꯐꯒꯗ꯭ꯔꯅ ꯈꯜꯂꯨꯕ ꯑꯩꯁꯦ ꯑꯄꯪꯕ ꯅꯤꯡꯊꯧ ꯇꯥꯔꯒ ꯂꯩꯍꯧꯔꯦ ꯁꯤ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕ ꯈꯪꯂꯝꯂꯕꯗꯤ ꯂꯩꯕꯥꯛ ꯂꯩꯁꯦ ꯏꯈꯨꯠꯃꯛꯅ ꯂꯩꯅꯥ ꯀꯦꯜꯂꯕꯁꯨ ꯀꯦꯅ ꯊꯗꯠꯇꯨꯅ ꯆꯤꯜꯂꯝꯒꯗꯕꯅꯤꯀꯣ ꯑꯁ ꯄꯥꯝꯃꯨꯅ ꯂꯥꯛꯆꯩꯗ ꯑꯗꯨꯕꯨ ꯌꯥꯔꯦ ꯈꯥꯒꯦꯝꯕꯅ ꯑꯗꯨꯝ ꯂꯧꯖꯈ꯭ꯔꯁꯅꯨ ꯑꯗꯨꯕꯨ ꯑꯩꯗꯤ ꯊꯋꯥꯏꯕꯨ ꯍꯤꯡꯂꯕꯗꯤ ꯌꯥꯔꯦ ꯐꯗꯤ ꯐꯖꯕꯖꯥꯠꯅꯤꯀꯣ ꯂꯩꯕꯥꯛ ꯂꯩꯗꯣ ꯅꯨꯃꯤꯠꯁꯤꯗꯒꯤ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯂꯛꯈꯤꯗ꯭ꯔꯤ ꯂꯥꯟꯃꯤꯁꯤꯡꯁꯨ ꯈꯥꯒꯦꯝꯕꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯍꯟꯅ ꯆꯠꯈꯤꯗ꯭ꯔꯤ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯂꯩꯕꯥꯛ ꯂꯩ ꯈꯥꯒꯦꯝꯕꯒꯤ ꯌꯨꯝꯗ ꯃꯧ ꯑꯣꯏꯗꯨꯅ